আহি পাইছা তুমি হাই কৰা হাই কি নহয় এতিয়া বঢ়িয়া Hello friends, good morning. Welcome back to my channel. Ngasigi video se aina egi morning gi routine khara mayam ga share tawjaning do share taw ga aina video se chanbani. Video siga egi morning gi breakfast ki preparation aina tawi do hangam aina mapun khara leirakpa market ta ki ado aina ngasi hangam ngaurage dugai tan amaga tanra parathara ma hawage tawn tawi ko. Market ki hangam leirakpa se aina hangam se kangsoi champu chaning na propani ado ngasi ayuk ki breakfast ta oina ngausal le ko. Durga Puja lorabanina enjoyment su lore handak chahi gi ti Durga Puja gi so akom daily life ta akom kumdhare ko so ke itan butan thai kharani se kharani sujam nungai ramaga enjoy tawrame harau kumaina puna do itan tandhari sa se su ke dawni back to life ta lak tabani hangam se kakpa lore phajana chame manma lore yam ku putna soijalage yoga ma se phajana ngauraga thakara hapaga Hajik Damdagi katang ingle do. When Damdagi ayuk ayun tara se lechin ka taba haure. Sabji fresh ahaw ahaw chaba phangani namdai kana bari fini ko. Nungai ma ahaw ahaw sabji ang hawlaga cha chana lolaga ayuk nganta chaba se hawi alu paratha gumbaga nuge puri gumba sa na hawdo ga chaba se hawi ko. Ji hangam se ngawrage phajana khang se sare thau se sare ngam se phajana ngau khai rage ko so ngasi se ayuki kabak se jamna lately oire hai bading ngati Sunday ni na khatang theng na howale dugai ikan pi ki skating class ni kan pi skating class se thi madi ayuk per chak kha mang da pija gare sena iga khagi bengi breakfast ni ko aina thongi se du moi la ing lak ngai da ai faster ready tawna thamage breakfast se to yang na thongage hangam se ngauraga dugai mu tan du mu prepare tawrani आटा से सुमाइना फजना नोई थाइद्रदी पोटो तंदो सॉफ्ट हो देबा इकन कन्ना लेजी दुमाइ आटा से फजना सुमाइ नोइरागा फजना सुमाइ कुपसननागा 10 मिनिट्स सम थमदी तंदो यामना सॉफ्ट वा चाबदा हावेबा सी कांगोसिसु मुलक्तरे द तन से पराठा से हौरागे को पराठा से इन सिंपल पराठा नीना को सुमाइ मायादा घी गतंग हापगा सुमाइ तौबसे तन से जो दो अतै हेंजन घी हापते सु यायाबा ता इमेदा दुम हापौराबा घी से को फजना सुमाइना ता अनि ꯑꯩꯅ ꯑꯩꯒꯤ ꯇꯟ ꯇꯛꯄꯒꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯐꯤ ꯊꯥꯖꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯇꯥꯁꯦ ꯑꯀꯪꯕꯁꯦ ꯑꯩꯈꯣꯏꯅ ꯇꯣꯠꯄꯗꯣ ꯍꯦꯛꯇ ꯆꯥꯛꯈꯨꯝꯁꯦ ꯍꯦꯛꯇ ꯃꯣꯠꯈꯤꯕꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯐꯤ ꯑꯃ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤꯀꯣ ꯆꯥꯛꯈꯨꯝꯁꯦ ꯑꯩꯈꯣꯏ ꯂꯨꯅ ꯑꯗꯨꯝ ꯂꯩ ꯃꯣꯠꯈꯟꯗꯦ ꯇꯥꯏꯜꯁꯁꯦꯀꯣ
ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯑꯌꯥꯝꯕꯅ ꯄ꯭ꯂꯥꯟꯠꯁꯅ ꯗꯦꯀꯣꯔꯦꯁꯟꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯣꯏꯕꯅꯤꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯗꯁꯇꯤꯡ ꯇꯧꯅ ꯐꯖꯅ ꯊꯝꯕꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯗ ꯄꯣꯖꯤꯇꯤቭ ꯚꯥꯏꯕ ꯂꯥꯛꯄꯅꯤꯀꯣ ꯁꯣ ꯑꯩꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟꯗ ꯁꯨꯃꯥꯏꯅ ꯗꯁꯇꯤꯡꯁꯤꯃ ꯑꯩ ꯑꯦꯗ ꯇꯧꯔꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯟꯊꯂꯤ ꯑꯩꯈꯣꯏꯅ ꯗꯁꯇꯤꯡ ꯐꯖꯅ ꯁꯦꯡꯗꯣꯔꯛꯄꯗ ꯋꯥꯗꯦ ꯄꯣꯠꯇꯣ ꯅꯨꯡꯇꯤꯒꯤ ꯇꯧꯔꯕꯅꯤꯅ ꯄꯣꯠꯇꯣ ꯁꯦꯡꯅ ꯂꯩꯕꯅꯤꯅ ꯑꯍꯥꯟꯅ ꯇꯣꯉꯥꯟꯅ ꯑꯩ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯗꯁꯇꯤꯡꯒꯤꯅꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯒꯤꯅꯤ ꯍꯥꯏꯅ ꯊꯝꯃꯔꯣꯏꯀꯣ ꯅꯨꯡꯇꯤꯒꯤ ꯁꯦꯡꯉꯕꯅꯤನ ꯑꯗꯨꯝ ꯐꯖꯅ ꯂꯨꯅ ꯂꯩꯔꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯑꯣꯏꯕ ꯊꯕꯛꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯣꯠꯂꯗꯤꯀꯣ ꯁꯦꯡꯕꯗꯨꯁꯨ ꯋꯥꯏ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇ ꯁꯦꯡꯗꯣꯛꯄꯤꯔꯗꯤꯀꯣ ꯋꯥꯗꯦ ꯏꯁꯥꯗꯁꯨ ꯋꯥꯗꯦ ꯑꯗꯨꯒ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯁꯨ ꯂꯩ ꯄꯣꯠꯁꯤꯡꯁꯦ ꯃꯦꯟꯇꯦꯟꯁꯨ ꯑꯣꯏꯅ ꯂꯩꯀꯣ ꯐꯖꯅ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯗꯤꯁꯨ ꯊꯕꯛ ꯑꯌꯨꯛꯀꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯕ ꯍꯥꯏꯗꯣ ꯁꯤꯅꯤ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯅ ꯊꯝꯕꯤꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯑꯣꯏꯗꯦ ꯄꯨꯟꯅ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯨꯝꯁꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯤ ꯃꯦꯟꯇꯦꯟ ꯇꯧꯔꯤ ꯁꯣ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯐꯖꯔꯦ ꯁꯦꯡꯗꯣꯛꯑꯦ ꯗꯁꯇꯤꯡ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯒꯤ ꯕꯦꯜꯀꯅꯤꯗ ꯆꯠꯂꯁꯤ ꯃꯌꯥꯝ ꯕꯦꯜꯀꯅꯤꯁꯦ ꯑꯩꯒꯤ ꯃꯅꯤ ꯄ꯭ꯂꯥꯟꯠ ꯑꯃ ꯁꯨꯃꯥꯏꯅ ꯇꯥꯅ ꯂꯩꯔꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯔꯤꯁꯦ ꯑꯗꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯅ ꯊꯝꯒꯅꯨ ꯍꯥꯏ ꯐꯠꯇꯦ ꯍꯥꯏ ꯑꯗꯣ ꯃꯊꯛ ꯑꯣꯟꯗ ꯁꯨꯃꯥꯏꯅ ꯀꯥꯍꯜꯂꯨ ꯍꯥꯏꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯅꯍꯥꯟ ꯃꯣꯁ ꯁ꯭ꯇꯤꯛ ꯑꯃ ꯂꯩꯔꯛꯄꯅꯦꯕ ꯑꯗꯣ ꯃꯣꯁ ꯁ꯭ꯇꯤꯛꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯌꯨꯡꯉꯒ ꯃꯥꯁꯦ ꯊꯝꯃꯒꯦ ꯑꯗꯣ ꯃꯣꯁ ꯁ꯭ꯇꯤꯛꯁꯨ ꯀꯃꯥꯏꯅ ꯑꯩ ꯄ꯭ꯔꯣꯁꯦꯁꯇ ꯊꯝꯃꯤ ꯍꯥꯏꯗꯣ ꯑꯩ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦꯀꯣ ꯀꯃꯥꯏꯅ ꯇꯧꯅ ꯃꯥꯁꯦ ꯀꯩꯅꯣ ꯇꯧ ꯌꯥꯏ ꯁꯣ ꯑꯩꯒꯤ ꯒꯥꯔꯗꯦꯟꯒꯤ ꯄ꯭ꯂꯥꯟꯠꯁꯤꯡꯁꯦ ꯁꯤ ꯂꯩꯔꯦ ꯐꯖꯕꯅ ꯂꯣꯏꯔꯦ ꯃꯣꯏꯁꯦ ꯏꯪꯊꯝꯊꯥꯅꯤꯅ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯌꯥꯛꯇ꯭ꯔꯕꯅꯤꯅ ꯐꯖꯅ ꯒ꯭ꯔꯣꯠ ꯐꯪꯉꯦ ꯁꯣ ꯃꯌꯥꯝꯗ ꯎꯠꯂꯒꯦ ꯑꯩꯅ ꯀꯃꯥꯏꯅ ꯃꯣꯁ ꯁ꯭ꯇꯤꯛꯁꯦ ꯄ꯭ꯂꯥꯟꯠꯁꯤꯒ ꯇꯧꯔꯒ ꯀꯃꯥꯏꯅ ꯀꯥꯍꯜꯂꯤ ꯍꯥꯏꯗꯣ ꯁꯣ ꯃꯣꯁ ꯁ꯭ꯇꯤꯛꯁꯦ ꯁꯨꯃꯥꯏꯅ ꯌꯨꯡꯁꯜꯂꯅꯤ ꯍꯥꯏꯕꯀꯣ ꯄꯣꯠꯇ ꯐꯖꯅ ꯗꯤꯞ ꯑꯣꯏꯅ ꯃꯥꯒꯤ ꯃꯆꯩ ꯈꯔ ꯁꯥꯡꯅ ꯄꯤꯔꯤꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯗꯤꯞ ꯇꯧꯅ ꯌꯨꯡꯁꯜꯂꯅꯤ ꯑꯗꯨꯒꯩꯗꯤ ꯃꯥꯒꯤ ꯃꯅꯥ ꯀꯩꯅꯣ ꯃꯅꯤ ꯄ꯭ꯂꯥꯟꯠꯒꯤ ꯃꯥꯒꯤ ꯃꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯡꯒꯠꯂꯒꯅꯦ ꯑꯁꯥꯡꯕ ꯃꯔꯤꯗꯣ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯩꯁꯜꯂꯁꯤ ꯍꯥꯏꯕ ꯃꯣꯁ ꯁ꯭ꯇꯤꯛꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅ ꯂꯩꯁꯜꯂꯅꯤ ꯃꯥꯁꯦ ꯑꯩꯅ ꯍꯟꯗꯛ ꯈꯔ ꯇꯥꯏꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯅꯥꯁꯦ ꯐꯖꯅꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯁꯣ ꯈꯇꯪꯗꯤ ꯃꯉꯣꯟꯗ ꯆꯥꯔ ꯍꯥꯞꯄ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯁꯜꯂꯅꯤꯀꯣ ꯐꯖꯅ ꯇꯧꯅ ꯑꯃꯃꯝ ꯃꯔꯤꯁꯤꯡꯁꯦ ꯑꯃꯃꯝ ꯁꯤꯡꯒꯜ ꯁꯤꯡꯒꯜ ꯇꯧꯅ ꯐꯖꯅ ꯂꯩꯁꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯣꯁ ꯁ꯭ꯇꯤꯛ ꯂꯩꯕ ꯐꯪꯗ꯭ꯔꯁꯨ